ASIGI amagi numidang da lamboi khongnangkhong len number 13 da THOKCHOM ROBEN KOUBA MEEOI ama MASHA car manung da mai CHAKTUNA SHIKHIBA ADUGI matang da JC ama SHEMKHIBAGA LOINANA MEESHI ADUGI Ashengba Langla Langjin Puthoktriba Phaoba Ashiba Hakchang Loudaba Haina JC na Warep Loukhre MEESHI adu yaning da phongdoktuna ngasi irosema maning lekai de miyam gi oba mifam ama pangthoklaba matungda wakat mifam ama su chathakhi wakat mifam adu ka mari leinena JC a natural death of THOKCHOM ROBEN singa gi convener Polendro iromna hai laikhidraba THOKCHOM ROBEN hairiba mioi asi mapukning tappa khatna chaina gandaba criminal record laitaba mioi ni CCTV footage yengbada thokdok thokpham adugi manakta activa thoba mioi amasu uba phangi mahaki misi asi lautuna raga hatokpa manba ama yawi maramaduna police na kupna thigat biduna thodok adugi achumba langla langjin puthokpiu maduta mara leiba sing yawram labadi logi matung ina cherak pibiu haina makna makhata khe MEESI mana gari thogan baji ui amasi activa thokpa MEEOI amasu uba phangi adubu haiba involvement se kana kana no haiba se legal gi view degi legal gi action lokhat piraga mai leina ba singa thoma tamda sigi mai leina ba MEEOI singa du lokhat piraga chapchaba legal action lokhat piu amadi muni gi awawa amadi nungai ta ba se ton view loinana haiba MEEOI se kaimta mark black mark leiba MEEOI te niwanda mana aramba to gigi report magi lifetime ka leke samsang PSC da mag sabak to gaba MEEOI ni aduga mark ko kai mang bidamta simba yamna conspirate to monga manbada mark se alamino haibse umtan khangan biu haibse tham lebang miyang pamda thamjege